Khurai lamlong khongjang loi amadi security force ki marakta chauna mukna bathokle security force na masing thingam dana tear gas rubber bullet shell kaya kap to na biam tan khairi lamlong de lagliba ambulance to AD medical team geni nupi masa ama sok ena lawba changlini aduga nung thomjeladi phajade yenglaga tau haina Arambai Tengol ki lusing puren Korounganba Khuman na phongdokpedi Ukhruul district ki Jalinbung amasung Thoi Chingsang da saramba bangka tara security force na thugai khrei Manipur Police, Indian Army amasung Central Armed Police Force ki apun matim sing na irang thokan ba khulsing da amasung National Highway 202 paring da jathakiba counter insurgency operation da bunker tara thugai kre hari official source ki matung ina hai Indian Army ki Red Cell Division na luching duna Ukhruul district ki Jalinbung Chingsang amasung Thoi Chingsing da jathakiba counter insurgency operation sing da nauna sagalamba militant infrastructure sing thugai khibaga loinana amu hana militant infrastructure sing na hongnana Sagat pangamdana mafam sing adu yauna highway gi yet oida patrolling chatuna ngak sen bagi akan mathabak lokot bahukre hari pausina makha tar duna high security force ki apunba team aduna Jalinbung Chingsang da bunker manga mukna hongnana thugai kre mafam asida militant sing na saduna thamlamba bunker sing mamang dasu thugai ki balai re hari security force na masiga manaba operation amada thoi khulgi Chingsang paring dasu mahadeva kaya nakna nongna saramba Bunker manga amasu thugai kre hari hayeng April 19 Bishnupur district ki oina ayuk pung manga dagi ayuki pung tara fauba amasung atai tampa ki district singina ayuk pung manga dagi nungthil pung manga fauba curfew komthokani Women Reservation Bill 2026 Parliament vote longna bada NDA na 278 aduga India block na 211 fangduna maithi hore Churachandpur gi Khomintang Relief Center da laiba miyoi singi fangfam thokpa chakthung fangdribasi fanganbina ba haijarakli Churachandpur gi Khomintang Relief Center Sadwafna Mandafta Lairiba Lanjenariba imung manga gi miyoi sing lenga ki maikai digi fangfam thokpa chakthung ningthina fangdre haina nungnang ba fongdurakli lanjena duna lairiba imung manga gi maikai digi fongdurakki bada makoi 2023 gi May 3 dagi thokhiba irang asida lanjena duna relief camp asida changjafam lawduna lairikhibani Adumoinamak 2025 ki November ki tang amadagi lanjenariba singi chakthung direct benefit transfer DBT system ki khuthang da piba hokrabasu miyoi amada nongmada lupa marfuga mari ki sanpham piribasi haukiba tha manga rom DBT da yaudabana fangdana lakli DBT system chatna ki bana hana piramba cheng hawai su phangkhidre lanjenariba singi damak piriba open market sales scheme domestic ki cheng su phangkhidre NFSA gi makhada Piba cheng su fangkhidaba tha kaya farakle masina maram oiduna irang asigi manungda lanjena duna lairiba imung manga gi miyoi sing asi asuki matik awaba mayokna ri hari Oriba fibam asi miyoi ba amagi fangpham thokpa fundamental right amasung dignity matpani maram aduna lengakna fibam asi yengsin bidna athubada chunaba thabak paikhat piu athubada Manipur lenga ki commissioner kam secretary home da aiba cherul amasu pisilagani atai relief camp sing da piba gu miyoi amada nongmada lupa chama pibiu OMSSD gi amadi NFSA gi makhada cheng fangdaba singi matang dasu thijinbiu loinana relief camp sing da lairiba lanjenariba miyoi sing da sel tingdana ana layengi khudong chaba phanganbiu haina lengak da taksilakli security force na pre-park pro gi gather ama miyang gi khongjang manungda ka henba thodok sing da chenabani haiba miyoi taruk fagat pangamkrei Manipur Police ki team amana Thaubal district ki Hairok Police Station ki manung chanba Hairok Part 3 Ingalok area dagi aina thingkraba lalolo People's Revolution Party of Kanglaipak Pre-Park Pro gi Academy haiba Livestream Boicha Singh Elias Chaiba kungamapan fabangam khibagal loinana mangondagi police na mobile phone ama fagat pangamkre hari Amaromda Tronglaubi da bom pokai hankiba amasung CRPF na nongmai kapagi thaudok sing na mising mina yaukiba madi Asok Apan nang hankiba thaudok sing lepa leite na miyam na khongjang kaya chathaduna lakliba se da police na miyam gi khongjang manungda ka hena thaudok sing na chenabani haiba miyoi taruk Imphal East District ki Kongba Road amasung Ayangpali dagi ngarang fagat pangamkre hari police na farba miyoi sing adudi Fairemam Arun Singh Nifugamari Sagolsem Angong Maitei kunga humdoi Basaspati Mayom Johnson Sharma kunga humdoi Maibam Telhaiba Khuman Taragani Pan Peter Taragamapan amasung Idusubi Taragamapan ni hari thaudok sing aduda chenaba gari macha tara amasu phagat pangamkhibaga loinana thaudok aduda chenaba chahi nauriba angang ani police na farba matung executive magistrate ta puthoktuna lupa chamanga file oina thialaba matung thadokre hari US Iran peace talk Pakistan gi army chief Tehran da thongkre mai pakpa peace talk oigadoribra haibigdi wahang oiduna leiri US amadi Iran gi marakta thokliba conflict asibu wari sanaduna loishinna bagi pandamda Pakistan gi army chief Field Marshal Asim Munir Iran gi capital Tehran da thongkre Field Marshal Asim Munir gi Tehran khongchat aduda Pakistan gi interior minister Mohsin Naqvi su yauri
Pakistan mediator oiduna Islamabad US amadi Iran gi marakta mai pakpa ngamdana wari sanaba loisinkraba matung makhata na wari sanaduna US amadi Iran gi marakta tungkoibe ingtappa nungsinabagi mari thamduna Middle East Asia da thokliba conflict asi loisinaba pandam thamli hairi US amadi Iran gi marakta thokliba conflict asi loisinaba honabada hojik fawbagi oina Pakistan loriba thodang asibu Saudi Arabia Iran US amadi China gi maikaidagi Prime Minister Shehbaz Sharif amadi General Asim Munir bu thagat pa fongdok na rakhiba sulaikre Tehran gi nuclear program Strait of Hormuz amuhana hangdokpa amadi Israel amadi Lebanon gi marakta thokliba conflict asigi matangda US amasung Iran gi marakta khenaba wakalon leibadagi Pakistan pangthokiba wari sanakiba do mai pakpa ngamkhidabani haina tongan ba news agency singna report tawna rakhiba sulaikre US amadi Iran gi marakta tha amarom chopna lan soknaraba matung numi taraga marini gi oiba ceasefire chanaragani haina Donald Trump na lauthokiba matam adu loigadaba matam naksilakpaga loinana Laibani gi marakta wari sanaduna yasinaba purakpagi apamba US amadi Iran da tantana malem gi tongan laibak singi oinasu apambani UN gi maikaidagi US amadi Iran yauna malem gi tongan laibak singna malem gi leiriba international law ngakna chatkadabani International law malem gi leibak singna apambagi makha pondi haina fongdokpada natana US amadi Iran gi marakta makha tana wari sanaduna Middle East ta ingtappa hanjilakna bahonnagadabani haina mangjawna na khangalakhiba sulaikre amaromda Iran gi nuclear program Strait of Hormuz amadi Israel amadi Lebanon gi conflict asi US amasung Iran gi marakta matau karamna yasinaba puraktuna waroisin ama lakadagi haibasi Hojik fawbagi oina haiba ngamdana leiri matang asida Pakistan na karamba thodang lawduna US amadi Iran gi marakta yasinaba purakadagi haibasi malem gi tongan balaibak signa mikyeng thamlakli haina maming leiraba news agency asigi report asina hairi US Iran gi conflict na China gi economy da hena kanaba fangli US amadi Iran gi marakta tha amarom chupna lan soknabadagi India yauna malem gi tongan balaibak singi economy da yamna chawna chaitheng pirabasu China gi economy da nongmu gi chawkotpa hengalakli haina China da base tawba news agency amana report tawramli Report asigi matung ina chaliba chahi asigi ahanba quarter asida China gi economy hanaga changdamnarubada chada manga hena hingatpa ngamle haukiba chahi 2025 ki Mari suba quarter da China gi oikiba economy gi rate 0.5 adudagi hengatuna chaliba chahi asigi ahanba tha ahumgi oina GDP US dollar 4.87 trillion generate tawba ngamle haina report asina hairi Russia amadi Iran gi thaw leibada makha tana komthokpa leiro haina US na firef lawkre Malem gi tongan ba Laibak singna Russia amadi Iran dagi thaw leibada US na komthoktuna thamlamba tax khomgatpagi thabak makha tana komthokpa ngamlare haina US na fongdokre United States of America gi Treasury Secretary Scott Bessent na paumi mifam pangthoktuna US ki firef asi laukthokibani paumi mifam aduda Treasury Secretary Scott Bessent na hai Russia gi leiriba thaw gi license adu US na makha tana renew tawraroi malem gi tongan balaibak singna petroleum products singi matangda mayokna kiba awaba dubu kokhananabagi pandam da Russia dagi tongan balaibak singna thaw leibada US na komthoktuna thamlamba adu makha tana komthokpa leiraroi haina US lengakna warif lawri mahangna Russia dagi thaw leibada makha tana komthokpa leiraroi haina laukthokhlaba matung Iran dagi su athingba yaudana thaw leibada komthoktuna thamlamba adu makha tana komthokpa ngamlaroi haina fongdarakibani Ningsing bayabadi chahi asigi February 19 da US amadi Israel na Iran gi mathakta air strike chathaduna landaraba matung Iran gi Islamic Revolution Guard Corps IRGC na Strait of Hormuz blockade tawkibadagi US na tangai fadana Russia amadi Iran dagi thaw leibada lawrama taxing adu komthoktuna thamlakibani nakala maromda US na Russia amadi Iran dagi thaw leibada makha tana komthokpa ngamlaroi haina firef lawkiba sina India gi oina so achauba chaitheng kaya nanglaba yai Strait of Hormuz ta blockade chatharabaso India na Russia dagi thaw leibada US na yaba piduna ngasi fawba komthoktuna lakhibani US amadi Iran gi mathakta lan soknaringai India na Russia dagi 5.3 billion euro gi sanfam changna Russia dagi thaw leikhi haina su report asina hairi US amadi Iran gi anisuba pesto kari numitagi hogani haiba leptri United States amasung Iran gi marakta anisuba tangka ki oina wari sananaba khongthang lokhalakliba sigi matangda hojik fawbagi oina kari numitagi hoduna wari sanagani haiba official oina lepa leitri haina Pakistan gi Foreign Office gi spokesperson na fongdurakli Pakistan Foreign Office ki spokesperson Tahir Andravina statement thokduna US amadi Iran gi marakta anisuba round kari numitagi hogani haiba lepa leitri haina fongdurakliba wafam asi hojik Pakistan na maroiba thodang lawduna US amadi Iran gi marakta anisuba tangka ki oina wari sananabagi khongthang lokhalakli ngai cheirak asida fongdurakibani ningsingba yabadi US amadi Iran gi marakta thuba matamda peace talk tawduna yasinaba puraknaba
होनागदबनी हाइना चाइना की प्रेसिडेंट जी जिनपिंग ना नोंमा निनी असigi mamangda phongdokhibasu lei. Saudi Arabia gi official singa Beijing da unabada president जी जिनपिंग ना point mari gi makhada US amadi Iran gi marakta wari sanagadabani haina proposal thangatlakhibasu lei. Iran peace deal ikai khumnadrabadi amuk hana landagani haina American military official nam phongdokhrei. West Asia gi lana si waroshin pragnabagi khongthang amada US na peace deal gi proposal thamlakpasida Iran ikai khumnadrabadi US forcing na amuk hana Iran gi mathakta landanabagi sem saduna leiri haina US top military official sing na phongdokhrei. Iran da peace deal khuyek pinanabagi akanba ithel piba oina US military force na Strait of Hormuz da leiriba Iran gi hidangpham singda jahaz sing changba amasung thokpada athingba thamduna lakhibani. West Asia gi lana si waroshin pragnabagi matangda phongdokladuna US Defense Secretary Pet Hegseth na Pentagon da paumi singda phongdokhiba warul amada Iran na tungi yaifanabagi damak achumba lambi thigadabani. Iran da leiriba miyam gi tungi yaifanabagi damak Iran gi leingak na miyam gi ihul khang na thabak paikhatkadabani haina su phongdokhi. Karigumba Iran na fabalambi khanba ngamdrabadi makhoigi mathakta bom thadaduna leiba adugi sengwat sagatpasing power amasung energy sing manghantahangani haina su Pet Hegseth na akanba wafam sing thamlakhi. US President Donald Trump na ngarang Iran ga soknari balana si waroshin pragnabagi damak phongdokhibada Iran na karigumba mangakkallabadi Tehran gi mathakta semitlon gi awaba chai thengpi gani haiki. US Joint Chief of Staff ki Chairman Dan Kane na Iran gi mathakta muhana operation chathanabagi sem saduna leire haiki. Airport ta plane ani thengaina khrei Delhi gi Indira Gandhi International Airport ta landing tawrkhiba spice jet ki aircraft amana airport asida khamdun leiramba Akasa air gi plane amada thomjin khrei thaudu adu thokpa matamda spice jet ki plane adugi speed tappana maram oiraga ka hena kai tui amasung Asok Apan Yaore adubu thaudu aduna atopa flight kharagi matam thintha handuna passenger singda khudong chadaba mayok na hanki. Somalia da Al Shabaab terrorist yankhai ga mari hatkhrei Al Qaeda ga mapang oina chaminariba Al Shabaab terrorist singi mathakta air strike chathaduna landakhibada terrorist yankhai ga mari hatkhrei amasung kayana Asok Apan nangankhre haina Somali Defense Ministry na phongdorakhrei. Ministry na thadurakhiba warul amada leibak adugi lanmi singna Hiran Lower Saveli Bay amasung Lower Juba region singda atamnana nongthaktagi landa chathakibada yengnaba oiriba Al Shabaab terrorist singi lotfam sing chawna amangata thokhanbada natana terrorist kaya su hatkibani landa asina terrorist group singi mapangal sonta halle haibi.